ꯃꯍꯩꯔꯣꯏꯁꯤꯡꯅ 2 year PG ꯇꯝꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯁ ꯔꯤꯁꯥꯔꯁꯁꯤ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯅ ꯚꯤꯛꯇꯤꯝ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯂꯤꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯀꯟꯕ ꯑꯩꯈꯣꯏ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯂꯥꯛꯄꯤꯔꯤꯕ ꯄ꯭ꯔꯤꯂꯤꯝꯅꯔꯤ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯆꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯆꯔꯤ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤꯒꯤ ꯂꯤꯁꯥꯡꯒꯤ ꯄꯨꯟꯁꯤꯟꯖꯔꯒ ꯄꯥꯎ ꯄꯤꯖꯒꯗꯧꯔꯤꯕ ꯃꯩꯇꯩ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯇꯧꯖꯕꯁꯤ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯆꯠꯅꯔꯛꯄ ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ 2022ꯒꯤ ꯁꯦꯁꯟꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠꯁꯤꯗꯁꯨ ꯀꯣꯂꯦꯖ ꯏꯗꯨꯀꯦꯁꯟꯒꯤꯁꯨ ꯉꯁꯤ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 3 year ꯑꯣꯏꯔꯝꯕ ꯒ꯭ꯔꯦꯖꯨꯑꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ 2022-20ꯒꯤ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯦꯖꯨꯑꯦꯠꯁꯤ 4 year ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ 2022ꯒꯤ ꯁꯦꯁꯟꯁꯤꯗꯤ ꯁꯨꯝ ꯍꯧꯔꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏ 6th ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯅꯃꯛ ꯊꯥꯔꯒ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀ꯭ꯋꯦꯠ ꯊꯥꯔꯛꯄ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁꯁꯤ ꯊꯥꯔꯒ ꯑꯩꯈꯣꯏ 2 year PG ꯇꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯏꯕ ꯆꯍꯤ 4 year ꯍꯥꯏꯕꯗꯤ 7 ꯑꯃꯁꯨꯡ 8 ꯁꯦꯃꯤꯁꯇꯔ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯍꯥꯡꯅꯤ ꯍꯥꯏꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯊꯥꯖꯕ ꯄꯤꯔꯒ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤ 6th ꯁꯦꯃꯤꯁꯇꯔ ꯂꯣꯏꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯀꯔꯤ ꯁꯕꯖꯦꯛꯁꯤꯡꯗ ꯑꯣꯅꯔꯁ ꯑꯃꯁꯨꯡ ꯑꯣꯅꯔꯁ ꯋꯤꯠ ꯔꯤꯁꯔꯁꯁꯤ ꯍꯥꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯃꯝꯅꯕ ꯐꯤꯕꯝ ꯑꯃ ꯊꯝꯕꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯒ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯈꯣꯝꯖꯤꯟꯗꯅ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯤꯒꯤ 4 yearꯁꯤ ꯇꯧꯅꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯑꯩꯈꯣꯏ 30 July 2025ꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯌꯔ ꯏꯗꯨꯀꯦꯁꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯣꯛꯇꯅ ꯀꯣꯂꯦꯖꯁꯤꯡ ꯀ꯭ꯂꯁꯇꯔꯤꯡ ꯇꯧꯅꯕ ꯈꯣꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒ ꯁꯨꯝ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯁꯤꯅ ꯇꯥꯡ 25-26ꯁꯤꯗ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒ ꯐꯤ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯒꯤ ꯂꯤꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯏ ꯑꯃꯁꯨꯡ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯃꯁꯤ ꯍꯥꯡꯅꯅꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯕꯝ ꯑꯃ ꯐ꯭ꯔꯦꯝ ꯑꯃ ꯂꯩꯔꯛꯄꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯂꯤꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯒꯤ ꯇꯔꯥꯝꯅ ꯇꯧꯕꯇꯕꯨ ꯂꯤꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ 4 yearꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯔꯣꯜ ꯑꯥꯎꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯨꯝꯅ ꯈꯛꯇꯒꯤ ꯑꯣꯅꯔꯁ ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕꯒꯤ ꯑꯣꯅꯔꯁ ꯋꯤꯠ ꯔꯤꯁꯥꯔꯁꯀꯤ ꯁꯕꯖꯦꯛ ꯈꯔꯈꯛ ꯍꯥꯡꯉꯒ ꯔꯣꯜ ꯑꯥꯎꯠ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨꯡ ꯂꯤꯁꯥꯡꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯁꯤꯡ ꯑꯗꯨꯒꯤ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝꯅ ꯃꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯤ ꯂꯤꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ 4 yearꯁꯤ ꯆꯨꯝꯅꯈꯛꯇꯒꯤ ꯑꯣꯅꯔꯁ ꯍꯥꯏꯕꯁꯤꯈꯛꯇꯪ ꯇꯧꯗꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯞꯄꯝꯗꯕꯅꯁꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯐꯥꯎꯖꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ 4 yearꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯁ꯭ꯇꯔꯛꯆꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ PGꯁꯤ ꯑꯣꯡꯂꯤ 1 year ꯈꯛꯇꯪ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯔꯛꯆꯔ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ 4 year ꯑꯣꯅꯔꯁ ꯋꯤꯠ ꯔꯤꯁꯔꯁꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯛꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ 1 year PGꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯤꯡꯗꯁꯨ ꯍꯥꯞꯄꯛꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯀꯗꯕ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯂꯩꯒꯗꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯣꯅꯔꯁ ꯋꯤꯠ ꯔꯤꯁꯔꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯗꯕ ꯁꯕꯖꯦꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯅꯔꯁ ꯋꯤꯠ ꯔꯤꯁꯔꯁꯁꯤ ꯀꯣꯂꯦꯖ ꯑꯃꯗ ꯁꯤ ꯍꯥꯡꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯂꯤꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯀꯟꯅ ꯇꯛꯁꯤꯟꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯂꯣ ꯑꯞ ꯇꯧꯖꯔꯛꯄ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯒ ꯎꯅꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯉꯥꯏꯐꯗꯅ ꯃꯁꯤꯒꯤ ꯑꯣꯅꯔꯁ ꯋꯤꯠ ꯔꯤꯁꯔꯁꯁꯤ ꯍꯥꯡꯅꯅꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯁꯤꯡꯗꯒꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ PhDꯒꯤ ꯒꯥꯏꯗ ꯑꯣꯏꯕ ꯌꯥꯔꯕ ꯑꯣꯖꯥꯁꯤꯡꯁꯤ ꯐꯖꯅ ꯈꯪꯒꯠꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯁꯤꯜꯂꯛꯑꯒ ꯍꯥꯡꯅꯅꯕ ꯍꯣꯠꯅꯕꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯁꯤ ꯑꯥꯏꯗꯔ
यूटिलाइज तब ट्रांसफर तब फजन मतम चाना तौरगा अखोई मसीजिंगसी हांगनबगी वखन सिदगी ओजासिंगसे ट्रांसफर तौरकान यूटिलाइज तौरकान करी खोलकदगी हाइबगी अकीबनो मरम ओरकान होजिकी 4 years सी हांगबो मतमदा ऑनर्स विद रिसर्च से मसी लाइगे सोइदनब सब्जेक्ट खरा खतम हुजि फावदा हांगबगी वखल अमरुक लेबसु उजरे मसे ओजासिंग गवर्नमेंट की एम्प्लॉय ओइबा ओजासिंग ट्रांसफर तौबा यूटिलाइज तौबा कीरगा मयूसिंगना 2 year PG तमदना अखोई ऑनर्स विद रिसर्च तमदनबगी तमदा नाइलो मयामसि मयूइ मयामसि विक्टिम ओइबदि यारो हेबसे दिसामगी माइकेदगी अथॉरिटी सिंगा अकनबा अखोई वफमसि थमजनी ओजासिंगसु तंगाई फदना सिगी पॉलिसी सिंग मतुन इंप्लीमेंट तौरबा अदुगा 4 years से रोल आउट तौन नमनबगी दमका अदुगा 4 year अखोई ऑनर्स विद रिसर्च सुमको फाना सब्जेक्ट अमगी अमफावली सोइदनी स्टेसिगिना हांगबो नमनबगी दमका ओजासिंगसु आईदी सिगी पॉलिसी हेन चप यारोय आईदी ट्रांसफर तौर सोम तौर सोइदी एक्सेप्ट तौब ngमोय कैन हाइबा सुमगी फिबम मखोइना लेबिदम उरिबसे मसि तसेंग चुम्बो ओइबा तारगदी क्वाइदगी लाइबम थिबमनी अदुगा गवर्नमेंटसु मागी एम्प्लॉयर मबु मागी कन्वीनियंस अमदुगी लार्जर इंटरेस्ट ऑफ दी माइग्रेशनगी येंगाकांदा दगी ट्रांसफर यूटिलाइज फजना तौबो ngमदबगी अकीब म कोइबसे मसिना अखोइगी इंग्लिश कनाबू अखोई मसिगी सिस्टम से रन तौरिगे हाइबसी अचौबा वहंग अमा ओइबदम तौवे अदुना सुगुंबा फिबमसी ओइदनबगीदमक्ता अदुगा 4 years सी फजना रोल आउट तौबा मतमदा चुमनकदी ऑनर्स न तब ऑनर्स विद रिसर्च से मकुम फान तौबा ngमनबगीदमक्ता ओजासिंगसु साइ आई हाइबा याम पिपको सोदु उफोगा माइरोसिंग होजे होजे कोई तब फंगदना फंगदरा हाइबगी विपाय कोइबा ऑनर्स विद रिसर्च से मकुम फान तौबा ngमनबगीदमक्ता फजना कोऑपरेशन पिबिउ अदुगा लेंगानसु अथुबा मतमदा मसी मागी पीरिबा डेट ऑफ एडमिशन डेडलाइन सिगी मांगोइनना मथौक ताबा सिगी ओजासिंगी रिओर्गनाइज फजन तौबिरकांदा ऑनर्स विद रिसर्च से हांगनबा फनगदमनी अदुगा सब्जेक्ट कॉम्बिनेशन अखोइना ताबा मख अदुदी मसिन सुमम तागदी ख्वाइदगी लाइबक थिबा म ओइगनि हाइना खली अदुगा मसी सुमिन तक लागे हाबसु गवर्नमेंट की मरी लेनबा डिपार्टमेंट डायरेक्टर की माइकेदी सिंगुबम थोइ मदुदी हाई बसिंग 4 years से तौरप मतमदा गवर्नमेंट ओजासी फजना पीबो ngमदबदगी कॉलेज के लेबो प्रिंसिपल सिंगदन ओजासिंग जे अरेंज तौसो हाइबो वफम अमा थमनि हाइबो वफम अमा बुजी कन्ना मांगनरई मसी करिगुंबा डायरेक्टर की साइड की हाइबो बोय बतारगदी मसी ख्वाइदगी लाइबक थिबा अमनि हाइना दिसामगी लौजनिगी मरमदी कमाई तोदना प्रिंसिपल अमगे लेवल दा लाइक तपनी नबो ओजासी हापदोइनो अमसुम मदु एंगेज तौदोइनो हाइबसे अचोबो वहां मनी अदना मथौक ताबो मेन पावर खुदिमक गवर्नमेंटना मसी कोई एरेंज तौगदबनी अदुगा महिरोइसिंगदी गवर्नमेंट के मतम चाना थौ पाइखतबा अमसुम मोगी थौओइदबा अदुगा ओइ तौई हाइबसु अखोइगी थिंगुगी लमजेम की टाइप तौबगी मोंगसिना महिरोइसिंगा खिदम अमतदा विक्टिम ओहेनबे यारोय हाइबसे देसामगी माइकैदिगी थमजरी मतम चुपदा दिसामना 4 year की तौबगी थबकसिंगसे कुपना सेनरी करिगो फिबम द महिरोइसिंगी कोई ऑनर्स विद रिसर्च से तोमा सब्जेक्ट सिंगी ओइना स्टेसिंग ओइना अमो फबो हामबो ngमदो पियो मुदागदी अकनबा इहोमा मतम अमद हेक्ता तोमनबा सेम सारगा लई हाबिसु मरि लेनबसिंगा खंजिन बिबदा कानगनि है।